Diamond Donors. Diamond Donors na hek sapong lakpadagi ngasi phawada khudong chadraba imung manunggi awana maruina ana layingda khare hena khudong chadraba imung singi Diamondtv gi program da pukningi warol haiduna thamjariba thorom masida wakalakpada tabiriba mayam singna wafam madu tabiraga pukning sing silaktuna angam mateng khara pinaraktuna madudagi amuk Diamond Donors ki tha amadu lupa chama khainaba member mayam adudagi lakpa senphamdagi mathang manau mateng pinanabagi damak amamam ta oina pijabani haujuk su pigadaba kaya marum leiri thokliba irangsina piba ngamdana leiba kaya su yauri pibiyo haiduna hairakpa kaya marum su leiri masigi manungda aikoina lakjaribasi ima leimaram Memchada wife of L Thomas Singh Singjamai wangmabegati leikai Diamond Donors Group ki serial number na 538 lupa chama khainabasida yaujaba donor amani masi khakta natana handaki irang asida Manipur gi chief minister unananabagi damak ima mapan khanduna Singjamaida chief minister unadaba yade haiduna akan makhongjang ama sangsinkiba yamna ing tappa violence yaudaba khongchat adugi mamang ithang thangkiba ima Memcha minungsi leitraba security force na mahak masada atamnana tear gas cell kya kapsanadagi mahaki khoidogi makhadagina khong phawbada maina chaktuna phanayam koina hospital da leki ngasidi ima hospital lagi khajiktang pharakpadagi yumda lakli mahakna yumda leiringai sida Diamond Donors ki member amasu oibanina aikoina ngamjaba senpham khara Diamond Donors tagi lupa lising tara aduga Diamond Donors te yaubiba singna ahenba senpham khara pangbirakpa Rohini Singjamai thongam leikai khombartabam Sangita akoijam Sonia Kangabam Bhumeshwar Ingudam Mohan Singh Sandam Shobachandra hariba pukchel chawrba singsina amuk ahenba senpham khara hapiraktuna lupa lising amaga chatruk phawba suki mamai thangda hariba sing asina pibirakpada akonbagi Shobachandragi lupa chani ma hapchalaga lupa lising amaga chani pan suki masigi matungda aikoina lupa lising tarani thoi suallage haiduna aikoina lepnajare imada khusinaba matamda lising amaga chatruk khusinajaki ahenba senpham imagi khutta soidani honjaragani masi khakta natana Diamond Donors ki member singda handaki thokliba thodo usida miyoi mapangi yum mai chakhi hariba sing adudasu ngamjaba Diamond Donors ki group asidagi lupa lising ahum khusinaki miyamgi awaba mateng pangbada natana member singna karigumbada awaba taraklabadi yamna luba chronic oiba disease na singba laklabasu onsinduna Donors group asigi member singdasu mateng pangse Mairaj president ne aise adaiba aibu moina khangkat pire ima mapan human ga mapo oina aise khanbire ado midu numitugi midu di yame adu sho khoina mamangda khoi mapan jil laiba aina khwai mapo thangba haidare adu moi kapaka do se aina thajada ba habade khoina kainga lai au thuna te moi de illu ba taw ba khol ba kai gumbam ba lai bana ta me moi ra ba kapsal la kane du khang da ni na pawagi police officer de chule me moi na bude haira me imagine roi chalo kai no to asi habati pung ta ga di kya yu to ga di moi popam to ani haira me akhoi ju ado akhoi na ka su to da bani na angan pa sa ga ju akhoi na dum tam thwe ja ka no thola ka ni tôi vào đi một cái xiên cái sản nó rơi lên tàu nuôi dâu kiểu cái nó hay từ lý xã hội mình thì cũng sẽ không kịp của nó người cũng cạp vào hồ cạp vào sẽ anh người tại đấy nó cạp vào sẽ ôn nó kêu là cần cái nuôi gì tại đấy nó cạp vào con nó thương cái gì cái nuôi sao cái gì khoang gì sao cái nuôi phải gì đấy gì số cái gì khung anh nó thật ra nó số đó khung ghét thằng một khung gì cái gì manungje sarudi chokra manungdu kochin loina sire haita aduna oitang khongji dagi pha ga khoigi yethang khongji ta men da ne ba mangara towe ba kochin somdai pha somda nappa somdai pha somda nap ado ha ma pha do bonu ni dum wa lang la ne sije dagi kuma isi aduh itu di jam lain saya suruh kakak gunung air kami konser lah nah amda suatu mati yang kutibi dai ada lagi hai badi sijil itu pasal sejauh lantara dek kita tay apa aduh mau nak karam dia aduh kok mayam
ꯇꯧꯕꯤꯔꯦ ꯑꯋꯥꯠ ꯑꯄꯥꯗꯩꯅ ꯏꯆꯥꯈꯩꯅ ꯊꯣꯛꯅꯩ ꯇꯧꯕꯤꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯏꯃꯥ ꯆꯪꯉꯤꯕꯁꯦ ꯏꯃꯥꯒꯤ ꯄꯦꯟꯁꯟ ꯀꯌꯥꯃꯨꯛ ꯆꯪꯉꯤꯅꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯗꯦ ꯏꯆꯥꯈꯩꯅ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒ ꯄꯨꯂꯞꯅ ꯁꯤꯡꯖꯗ ꯊꯤꯔꯝꯕꯁꯤꯗꯤ ꯂꯨꯄꯥ ꯂꯥꯈ 9ꯒ ꯀꯌꯥꯅꯣ ꯇꯥꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥ ꯍꯣꯏ ꯁꯣꯛꯄꯁꯦ ꯏꯃꯥ ꯀꯌꯥꯃꯨꯛ? ꯑꯇꯩꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯁꯣꯛꯇꯦ ꯑꯩ ꯆꯤꯡꯈꯠꯂꯝꯕ ꯅꯨꯄꯤ ꯑꯃ ꯃꯌꯥ ꯑꯍꯨꯝꯁꯦ ꯈꯔ ꯍꯥꯏꯔꯛꯀꯦ ꯁ꯭ꯋꯥꯏꯒꯁꯦ ꯂꯣꯏ ꯇꯠꯂꯦ ꯏꯃꯥ ꯅꯪꯗꯤ ꯂꯣꯏ ꯐꯣꯠꯂꯕ꯭ꯔꯥ ꯑꯩꯗꯤ ꯆꯤꯝꯕꯥꯟꯁꯦ ꯂꯣꯏ ꯇꯠꯂꯝꯅꯤ ꯃꯣꯏꯅ ꯐꯣꯠꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯤꯗ꯭ꯔꯦꯅ ꯐꯣꯠꯇ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯃ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯆꯤꯡꯈꯠꯂꯝꯕꯅꯦꯕ ꯑꯗꯣ ꯑꯗꯨꯒ ꯑꯇꯩꯁꯨ ꯐꯅ ꯃꯤꯗꯤ ꯐꯅꯌꯥꯝ ꯁꯣꯛꯄꯖꯥꯠꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕ ꯑꯩꯒꯤꯁꯤꯅ ꯑꯩꯅ ꯆꯦꯟꯁꯨ ꯆꯦꯟꯗ꯭ꯔꯕ ꯃꯩ ꯇꯣꯛꯇ ꯍꯥꯏꯅꯔꯛꯄꯗ ꯍꯧꯗꯅ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯦꯕ ꯑꯩꯅ ꯆꯦꯟꯗꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯑꯩꯗꯤ ꯆꯦꯟꯗꯦ ꯑꯩ ꯂꯥꯟꯁꯦ ꯍꯟꯗꯛꯇ ꯅꯠꯇꯦ ꯖꯨꯟ 19ꯒꯤ ꯃꯃꯥꯡ ꯊꯥ ꯆꯠꯂꯤꯅꯤ ꯑꯗꯒꯤ ꯃꯣꯅꯣꯔꯃꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯒꯗꯁꯨ ꯂꯣꯏꯔꯒ ꯑꯗꯨ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯅꯗꯤ ꯌꯥꯗꯕꯅꯤꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯔ ꯍꯦꯛꯇ ꯆꯠꯂꯤꯅꯤ ꯃꯥꯡ ꯊꯥꯔ ꯍꯦꯛꯇ ꯆꯠꯂꯤꯅꯤ ꯁꯤꯡꯖꯃꯩ ꯕꯒꯕꯇꯤ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯃꯦꯝꯆꯥꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯈꯛꯅꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯒ꯭ꯔꯨꯞꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃ ꯈꯥꯏꯅꯕ ꯑꯗꯨꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯁꯤꯡꯗ ꯀꯌꯥ ꯃꯔꯨꯝꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯁꯤꯡꯖꯃꯩꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯥ ꯃꯥꯄꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯥꯒꯤ ꯃꯁꯥꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯕꯗꯒꯤ ꯈꯣꯏꯗꯧ ꯃꯈꯥꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯁꯤ ꯃꯩ ꯆꯥꯛꯇꯅ ꯃꯈꯣꯡ ꯑꯣꯏꯁꯤ ꯂꯧꯕ ꯌꯥꯗꯕꯗꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯁꯜꯁꯤꯡ ꯑꯃꯨꯛ ꯂꯧꯔꯒ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯥꯞ ꯑꯗꯨꯒ ꯁꯤꯖꯗ ꯂꯨꯄꯥ ꯂꯥꯈ 9-10 ꯆꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯨꯄꯥ 10,10 ꯈꯛ ꯃꯇꯦꯡ ꯄꯥꯡꯖꯩ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯈꯔ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ 12,000 ꯃꯌꯥ ꯍꯥꯏꯕ ꯇꯥꯔꯦ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯈꯤꯕ ꯌꯥꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤꯁꯤ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯇꯤ ꯏꯁꯥ ꯉꯝꯗꯕꯅ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔ 9 ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏꯗ ꯌꯥꯎꯕꯗꯤ ꯃꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯤꯑꯣꯏ 9 ꯈꯟꯗꯣꯛꯆꯔꯒ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯈꯨꯠꯁꯤꯟꯅꯖꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯇꯣꯉꯥꯟꯕ USA ꯗꯒꯤ ꯑꯗꯨꯒ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯁꯦꯟꯊꯨꯝ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯗꯨꯅ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯆꯈꯤꯒꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯁꯤꯗ ꯇꯧꯔꯤꯕꯁꯤ ꯇꯝꯄꯥꯛꯇꯅ ꯂꯣ ꯑꯃ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯑꯩꯈꯣꯏ ꯇꯦꯡꯅꯧꯄꯜꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯪꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯊꯤꯡꯉꯤꯗꯣ ꯑꯗꯨꯁꯨ ꯀꯨꯀꯤ ꯅꯨꯄꯤ ꯈꯔ ꯈꯛꯇꯅꯅꯤ ꯑꯗꯨꯗꯩꯗꯨꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯤ ꯃꯣꯕꯣꯝ ꯀꯥꯞꯄꯤ ꯍꯥꯏꯕ ꯇꯥꯔꯝꯃꯣꯏ ꯑꯗꯩ ꯇ꯭ꯔꯨꯕꯨꯡ ꯄꯪꯂꯥꯗ ꯇꯧꯈꯤꯕ ꯑꯗꯨ ꯀꯅꯥꯅꯅꯣ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯗ ꯑꯣꯏꯅ ꯇꯧꯕ ꯑꯁꯤ ꯁꯤꯡꯖꯃꯩꯗ ꯇꯧꯈꯤꯕ ꯑꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯁꯤꯡꯅ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯅ ꯙꯔꯅꯥ ꯑꯃ ꯐꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯕꯨ ꯎꯅꯖꯒꯦ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯗꯨ ꯎꯅꯖꯒꯦ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗꯩꯗ RF ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯕꯣꯝ ꯀꯥꯞꯄ ꯍꯥꯏꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯃꯁꯤꯗꯩꯗ ꯀꯥ ꯍꯦꯟꯅ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯨꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒꯤ ꯂꯨꯆꯤꯡ ꯑꯣꯏꯔꯤꯕ ꯏꯌꯥꯝꯕ ꯖꯦꯝꯁꯇꯣ ꯑꯗꯨ ꯌꯥꯝꯗꯤ ꯂꯥꯛꯅꯤꯡꯕ ꯉꯔꯥꯡ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅꯤꯅ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯨ ꯃꯥꯅꯀꯣ ꯇꯟꯖꯥ ꯐꯪꯕꯗ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕꯅ ꯑꯉꯥꯡꯁꯦ ꯅꯣꯏ ꯊꯤꯜꯂꯨꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯒꯅ ꯊꯤꯟꯕꯅꯦ 13,000ꯆꯥꯇ꯭ꯔꯨꯛꯀꯣ ꯌꯥꯝꯗꯤ ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯌꯥꯝ ꯊꯨꯅꯁꯨ ꯐꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯥ ꯁꯦ ꯑꯩ ꯐꯣꯟ ꯗꯦꯁꯩ ꯇꯧꯕꯩꯗꯣ ꯑꯗꯨꯗꯒꯤ ꯆꯥꯕ ꯍꯧꯔꯛꯑꯕ ꯃꯥꯒꯤ ꯃꯄꯥꯗꯤ ꯂꯣꯏꯔꯗꯤ ꯊꯋꯥꯏ ꯊꯥꯖꯔꯗꯤ ꯃꯌꯥꯝꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏ ꯏꯁꯥꯅ ꯍꯥꯏ ꯇꯧ ꯊꯝꯃꯒꯦ ꯊꯝꯃꯣ ꯄꯣꯊꯥꯔꯣ 남는 사. 야.
ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯇꯧ ꯂꯩꯍꯧꯔꯦ ꯃꯥꯗꯤ